Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong chaba si mangan bigano ngasi mag-contact tobirau terms and condition apply. From the ELITETV news, there are clothing tabiri so ham tara musri mre nasim fala fongo pau si sing da kari mru pau khamne si ham dele reverse pona pham da Manipur police sending mafam da chatpada thimak thamdre chief minister thokli bala na si kanglup kinate Manipur thugai na bonare ba kuki terrorist singa state amasung central force ka thengna bala ni viren kuki la lobo singna nongi kapsilak pada habildar amayam ni pan sire ni phu hen sokle central force na kanglup masen jeng thine na bonare basi kana bu phangmangam loi kabu union Curfew Komtoktre, Miamna, security the gate Kulaika Lakre, Habisina Koi, Bong from Gimaru Power, but I'm going to see Sanaleba. Sanaleba of sea, I miss Shagi Conquered Mangwena, Cookie Militant, Nipu Hatkre, Commando give personal Lamayana, Mitsam Tragi Matakasire, Zum Satet Hena May Takre. State forcing the Gimiamna, no may lissingam Hena Lakre. Manipur Tugaina was in Ba Cookie terroristing, Maru from the Mutatkani Hina Siam no Wasakre. MLA Ragumani ki machana pana no mai kapata miyo ni sokle mayum mai thakre security force ki thorang mai pak loi kabu union center da thajaba thamdre MLA kunjesor haibasina khoi sana leba ki muru pawere bathang lebsi sangai express ta tampak ki miyo singi yum singda attack toriba kuki terrorist sing maru phangna mutana bo hona gani chief minister state police force ta ahenba power pire kuki MLA tara gi mathakta action lawragani nisikat Mr. Mohom Sokre, Cookie in Sacre, Habisina Koi, Sanga Express Kimmer Power, but on the level CL Express. CL Express ta, Meetei Musung Cookie Miang Marakta, Tokpala Nate, Terroriska, Lengaka, Soknavalani, Bide. Manipugi, Integrity Musung Unity Angamatak Tangaki Gani, Ranjan. Cookie militants na Kungang Kun, Rom de Etekatare, Yum Kea Meitakre, Bioi Mapan Sire, Kuntanipan Sokle. Lanjen Raklaba Sugun Miam, MLA Yum da Sanga Pamlauri, Miam Horokuna Lambi Tinkre, Sadon Pokpida, Masuma Ben Utupna Tum na Halamle, Habisina Koi, CL Express Key. Moro Power, Batang the Levsi Ireba, Irebakta, Kokila Lowsing Nanome Kapada, Police Samayan Mui Sire, Tramari Sokle, Yum Sani Henamay Takre. Cookie terrorist in Tawang Misam Hatpani, Punatangasi, state forcing the restriction Latana Tabak to Holagani, chief minister. Young Tina Nabahonaba, Kanaba Pangloy, Memorandum Pisinaba Sam Sacre, Yum Nipuro, Maitadokre, Habashinakoi, Urebaki Maru Power, Batang the Levsi Welland Pau. Welland Pauda, Manipur May Sakli, security Musum Misam Sing City, Langakna, Home Minister Lakpangairi, Commando Musum Misam Jauna, Mapan Sire, Yankay Musokle, Yum Songaro May Takre. Happy Minister Dingo, Fayang the Tangan Kidre, MLA Brozen Amusung Ramesor Yumda, Nungalandakre, MLA Ragumanigi, Scott Guardian May Tadokre. Birena Chief Minister from Hek Tadokpada Irang Nemgani, Haidana Kul, Taragi Kunzasina, Maki Mitam May Takre. Security Personnel Care Sirak Labasu and Birena Pam Kolga Admak Leire, Mia. Amir Sagi Conquered boycott Togani, Havasina Koi. Quelan Pau Kimuro Power. Matang Levsi Sanga Express English edition ni. The Yorubasi will uproot armed terrorists, asserts Minister. Several Meetei villages come under attack from Cookie armed miscreants, 9 including 2 cops killed. Here a report. Privilege Committee taking action against 10 MLAs Nisikant. Counter wrong narratives called rung out. Guru Ruben rules out religious angle. Kokomi wants Haibsinakoi.
Sangha Express Kimura Power Ematang Levsi People's Chronicle. People's Chronicle da 14 killed in attacks, gunfights, houses, torch. Guns, ammunition snatched from security forces. BJP MLAs, ministers vote to uphold state's integrity. Will give befitting reply to Kuki militants. Biren. War by illegal immigrants against indigenous Nepal. Over 3,300 candidates appear for UPSC prelims. Census are likely to be for Lok Sabha polls. People's Chronicle Gimuru Power, Matang Levsi Impal Free Press. Impal Free Press that Sim Biren declares joint operations. 33 Kuki militants killed in joint operation with Central Forces. Biren claims 4 dead, 12 injured in Sugnu firing. Police Commando 7 MR exchanged heavy gunfire with militants. Youth dies, another injured in attack by Kuki militants at Fayeng. 3 apprehended with assault rifles and grenade. MLA reaffirmed stand to resign. Free Press Key. Impal Free Press Key Muru Power. Ngasi Impala Fongo Pau Singi Muru Pau Kram de Ate issue Singi Matang Lane about Hausi Taiwan the Lady Bakoza Manipur Nongsa Hana Sukang the Rebo Oza Shantikumar. Linkin Bidu Lady Oza Harmada ELITETV Make Taram Shiri. Odamaru in Hausi Lady situation seeing a side Uki with so far Hausi for the Garang Pantokiba Akoi Chief Minister Gi. Press conference ta Chief Minister Fundoki Beduni Hauji Chankiliba La Si Akoi Puruk Anigi Marakta Topa La Nate Adumba Kulai Paiba Misam Prajada Onsilaga Harpa Maitaba Adumba Kuki militants hiring Badu terrorists and a manang Pankivini Magi Wahi the Getuna Aduna terrorist Moksatabani Praja Yobirakanu Central Government Amadi Akoi State Government Tangazagi Hawapum at the same time Manipuri police na Channing Mabham the Chatlaga Tabak Tawada, I think Belatri Haidana, Manangana announced to me Pawimiam Purga. Pawimiam Mang, the Hausi Lady Bus situation, Asida, Asumba Chief Minister Gi, Akan Bafre Mama Adugumba, Akoi, Council Ministers in Cabinet Ki, Akan Bakwigi, Mipamama, to Mipam Pamlo Matunda, Masi PDFC low when he had an Grand Pound mission of Fudokibani. Mayama Ure have the Tonton Bazaga sing Daku Maruna foothill sing the knee, Valley area the day of the minor Iran later, foothill Ziaga, Wigi, put up when he died, and there was a gas in the Nazi. Sniper was in the Kapak Padangang Sea, Basunugi, Aduga Housing Zuchu, Maruna, Sherogi, Lady Bob may take Yum sing Loin and may takre, Lady Miam do Zero, Sunukan the Gamele or Bakui. Then Yum the Tomzel Lega later. And the security ma'am Samangam Rema Yamara Bakamai left with the Gahadana Hogi. ELITETV Unaba, Madasu telephonic conversation, Namasu Pondokre. How do I situation the Hokiba me, whom the Gehoraki Matang Mam do, Udasu, Tavira Manim Pandele, Gasu Waduna. 6 minutes and a load of Fidepsida, Ozagi Bakari Mingling. Ujay, Rebel Sim, Lore say, see, Tang with Tang Malabne. Sing Bagadi, Quiggy Tang. Mari matung karakter mengatur lagi sulai lihat nang nasiba baca teriba bagi tiban si yang beragadi tang mengatur adai dia adum lok topo yar dia makoi si dia semana kena siam na semai lok tok na sigi kongkang si lor maboko ngasi koi gi ramdam da sagi yumai cha iba mi mayamam siriba army siriba commando siriba mayam je suk hakna tholang mani habai thajade Adubu Tangla Basu Tanga, Puggy, Rebel Siam, Smina Laptop, I'm not pay. I see Laptop to Kadino have that Puggy terrorists. He mean told the Gahan, Satima, mean told Bopi Yari, Bakano, Puggy, cooking militant in Jam. Moina Toriba, Exxon Moina Toriba, Misam Yam the Landari, but my arm, she and Regadia, Yamna Barbarian Oiba, Yamna Savis Oiba, Yamna Karihata Sa Nungi. Lamchata minung si amata yaudana landab che chidi akogi kenoda akogi yamna takotaba akogi Africa daga thoibdo adu dagi hena kantinna thoe absidi adu yamna condemnable oiba action ni moina ji ko ki lalo wachingna ko ki lalo wachingna tawri che aduna ko ni CM na sumaina lakko na taw se masi yamna deserve oiba matik chaba akogi lakthop phire amna thamjage hamda Bakatara la sering na hazi haziksi akoi high riba Chief Minister su high grade songa riba la si akoi puru ani ki marak tenate
adugumba leiriba suda leiriba kuki militants singna sophisticated weapon mayam sinaba even sniper sinaba sniper sinraga panbra siba maruda dum khangba sniper sina DFC adugo ton ba koigi kuki sinau singi maiki degi su madu sinade village defense force ni haiwa phom phongdu poli adubu mayam ure drone camera sinaba aduga atai haktheng na thengnaru mayam sing sida dum urabani ana sai sida hojik saunari bisida kone sub yengjawada praja singi maraktadi maruina machi manau khanaba aduga mabung mache khanaba mama khanaba se dum imung amadum thoktab nate saungadaba kongadaba chayolama kongadaba dum adugi matung dum da kongnagi ba ngaktani mamanga thokbu mayam thokre kuki naga gi thokre kuki paiti gi thokre meitei pangalga meitei gi thokre mayam ma thokre sumaina yamna kuina chathaba kashi oikhide akoina khanjabada adubo handaki matang sidi yamna adugumba ke haiba tare agenda amaga loina adu yamna pre plan tawrabra haibage ton ba section kya dagi hang pasu lairi ojagi mieng da haji chathari basida koi intelligence report ki matung ina ton ba Burma dagi lakpa PDF ki kambu singyaw ba even akona thenga zabada I am not mistaken or it may be reported strong nisa sin rakanda tumba WI tablet kumba sibana ba khangdaba atu mayam ama aduga khoi ki lairi ba kuki lon khangdaba Burmese lon ton ba mayam ma thengheba security personnel sing haktheng na thenaba set launa ba kri kra da koi tai hai bu khum ju thamen na swai sidani lotion ba ya ba pot leimina ba sei kya kya de lerak ba du of course mamang tha da sei kya de lerak ba mayam ma khongjai hai da khangna mayam ma maduna tabba da changa khiba mayam ma duni haji leri posi adu masi samdai na phum leiti haji buta sofa kuki gi adu ma civil society organization ni kari ba khum ta phongdok ba leitri makhoi gi state di separate administration number lay bahai si hong ba leite anu ngasi si amisa lakni hai chapcha madu gi itinerary phomang amdri lakadori bra la oidru hai ba koi media da madu phomdri anu makhoi gi stand aduni aduna moi gi lai ngai sida dum sak thin ba kha da mo wang da mo adu no pok ta nong chup ta tawrabra hai phom kya su ton ba section kya ti phomdurak pulai ojagi mium da chathari ba lalong tor mong si karino adum makhoi na dum separate on lay ba dum nungai gadai na khanbra kamai na lay ba mo lengtham Kanone hujik tawrisi akhoi maroi na moina phena amisa na ba kano da handak da wati da laukhu ki bido khoi handak ki thore be yang si khoi SD demand akhoi Meetei intention na SD demand to dei thor ki bani na haina misinformed na khoi magi statement pi ki bido madu su ai akhoi ami ya mana su ya de ko ado akhoi na su ya de maram di mamangi akhoi TV akhoi ayuki khana na bisa ayang na panjagi bido akhoi kanogi SD demand haibisdi akhoi na CD maming te go na moina masi season na raga akhoi chingda leiba akhoi tribal mayam ji loina moida punchil laga yaksilak na ba adu Meetei ji tongana to khaina thammaga akhoi Meetei da landana ba adugi plan ne ba tawise adubo akhoi mayam ji ju apang mana tamina madudagi lapthong naga yukti asing moloi thoreise adui matungda angsa SD demand khakto oiraga di SD demand to bodabo karam balam das maina hana sunaba dagi numai kauna ba hatu kutok pa yum mai thabsi yaw khwe ba koji india gi history da yaw tri ko ai ngak khana ba khara chaina ba natras maina ekta to si yaw tri ba adu moina to isi sagi pre plan to ro pane hasima di yam da chumme ba madugi yamna achobo khudam amna akhoi gi moina attack to phom matam da mafam amada tawga pung khara lerakanda pungja khara lerakanda na atop mafam na to pana te ba ekta chap mana na to ise masina takpini phona yamna phajana plan tawga leiraga to pane haibisi akhoi loina khangna wa pham ne ba adudagi amana akhoi gi sagi kogi kukisin mizo moigi student union singna akhoi media da thore iba akhoi che tang moigi na singdo iba akhoi Manipur lengati mayo kani khande ni tensi mayo kani mona thori ba mayam che maru na pagi anda akhoi moiga akhoi kuki chin akhoi lalo basing asiga akhoi Meetei natraga akhoi central army ga commando na Manipur police ka basi tok na bam tam das tau chu yaw ri basi akhoi su de lai ba kam tu yaw te moi di kemta dum lai thok te na moina hai ri ba si kana thaju de no adagi mamang na chu akhoi social media da ugirda moina choba film mate ama ka pa ga akhoi kuki ge moi su kemta moi mayam jangjal utu paraga gi ke cheno paraga landa gi amoida karigino noina sidaida somda
nai tanaraga noi ne sidai da kem da leisali noi mapan thoi da bai support to doi kan to do yamna chawba yamna manju manda ba dum ba oi roi da ba drama ga sidin da moi na yamna lana pau ni santwe adu loina na hujil je akhoi gi kuki sin mijogi khoi gi mahiroi sing gi group sing che mahiroi group khoi gi kanglup sing asina khoi gi federation sing asina association sing moi na hai sing che khoi gi village defense force na khunggang gi mi oi sing na masi ngak thong na ba kapna bani adagi tawani hai ji masi da khoi na kamai thaja dai no ba khona sai moi na automatic rifle sing si na dana ka pi kholi ba mayam ji double barrel gumbai cham cham nu mai ore ga de mai na automatic ꯃꯈꯣꯜ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯩꯝꯇ ꯑꯣꯏ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯇꯁꯦꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯕ ꯉꯥꯛꯇꯅꯦ ꯃꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯤꯇꯩꯁꯤꯡ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯣꯏꯅ ꯉꯥꯡꯉꯤꯁꯤꯡꯁꯦ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯗꯦ ꯂꯣꯏꯅ ꯃꯣꯏꯅ ꯁꯟꯗꯣꯛꯏꯁꯦ ꯌꯥꯝꯅ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯌꯥꯝꯅ ꯇꯧꯋꯦ ꯑꯗꯣ ꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯑꯩꯈꯣꯏꯒꯤ not only students unions ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ 10 MLAs ꯇꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯇꯤꯌꯟ MLA 10ꯗꯨꯁꯨ ꯌꯥꯝꯅ ꯂꯥꯟꯅ ꯉꯥꯡꯉꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯋꯥ ꯉꯥꯡꯕꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯣꯏꯅ ꯁꯟꯗꯣꯛꯏꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥꯁꯤꯡꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯣꯏꯅ ꯇꯧꯔꯤꯁꯤꯡꯁꯦ ꯑꯔꯥꯟꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯆꯨꯝꯕꯁꯤ ꯌꯥꯎꯗꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯨꯁꯜꯂꯛꯄ ꯌꯥꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯗꯤ ꯃꯣꯏꯅ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯁꯤ ꯕꯦꯟ ꯇꯧꯔꯦ ꯀꯥꯏꯅ ꯃꯣꯏꯅ ꯂꯥꯎꯊꯣꯛꯏꯁꯦ ꯍꯟꯗꯛꯇ ꯉꯔꯥꯡꯗ ꯂꯥꯎꯊꯣꯛꯏꯁꯦ ꯁꯤ ꯀꯩꯅꯣꯅꯦꯕ ꯁꯤꯁꯨ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥꯁꯤꯡ ꯑꯁꯤ ꯃꯣꯏꯅ ꯆꯪꯍꯟꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯁꯤ ꯃꯣꯏꯅ ꯈꯜꯂꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯤꯗꯤꯌꯥꯁꯤꯡꯁꯤꯗꯤ ꯑꯁꯦꯡ ꯑꯔꯥꯟꯗꯣ ꯑꯆꯨꯝꯕꯗꯣ ꯂꯣꯏ ꯈꯪꯕꯅꯤꯅ ꯃꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯃꯣꯏꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯀꯧꯁꯜꯂꯒ ꯆꯪꯍꯜꯂꯒ ꯑꯔꯥꯟꯕ ꯄꯥꯎꯗꯣ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯁꯦ ꯆꯪꯍꯟꯗꯕꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥꯁꯦ ꯆꯪꯉꯒꯗꯤ ꯃꯣꯏꯗꯒꯤ ꯑꯆꯨꯝꯕꯗꯣ ꯃꯣꯏꯅ ꯑꯔꯥꯟꯕ ꯄꯥꯎ ꯄꯤꯔꯤꯕꯗꯣ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥꯗꯣ ꯁꯟꯗꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯕꯨꯗꯤ ꯆꯪꯍꯟꯕꯅꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯗꯤꯌꯥꯁꯤꯡꯕꯨꯗꯤ ꯆꯪꯍꯟꯗꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯥꯛꯏꯁꯦ ꯃꯤꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭रीꯗꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯣ ꯐ꯭रीꯗꯝ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯃꯣꯏꯗ ꯄꯤꯗꯕꯅꯦꯕ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯅꯒ ꯃꯣꯏꯅ ꯍꯧꯖꯤꯛ ꯑꯊꯤꯡꯕ ꯄꯤꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯊꯝꯖꯒꯦꯀꯣ ꯌꯥꯝ ꯆꯨꯝꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣ ꯐꯥꯔ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯅ ꯂꯥꯟꯅ ꯅꯠꯇ꯭ꯔꯒ ꯐꯦꯛ ꯅ꯭ꯌꯨꯁ ꯄꯤꯕ ꯃꯐꯝ ꯂꯩꯇꯦ ꯐꯦꯛ ꯑꯩꯈꯣꯏꯒꯤ ꯗꯨꯠꯀ ꯗꯨꯠ ꯄꯥꯅꯤꯒ ꯄꯥꯅꯤꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯪꯕ ꯌꯥꯗꯦ ꯑꯩ ꯏꯁꯥꯃꯛ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯆꯔꯨꯔꯦ ꯀꯪꯕꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯩꯈꯣꯏ ꯍꯪꯉꯦ ꯅꯣꯏ ꯂꯣꯀꯦꯜ ꯃꯤꯗꯤꯌꯥꯔ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯔ ꯑꯗꯨꯏ ꯂꯣꯀꯦꯜ ꯃꯤꯗꯤꯌꯥꯗꯤ ꯆꯪꯕꯤꯒꯅꯨ ꯔꯤꯛꯁ ꯂꯩ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯍꯧꯖꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯀꯟꯒꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯌꯣ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯎꯃꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯝꯃꯒ ꯊꯥꯒꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯊꯤꯛꯁ ꯈꯪꯅ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯐꯣꯡ ꯍꯧꯖꯤꯛꯐꯥꯎꯗ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯍꯥꯏꯕꯁꯤꯡ ꯑꯗꯨ ꯐꯣꯡꯕ ꯇꯥꯔꯗꯤ ꯉꯁꯤ ꯃꯩ ꯆꯥꯛꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯛꯑꯝꯕꯁꯨ ꯌꯥꯏ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯅ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯈꯪꯅ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯏꯗꯤꯇꯔ ꯒꯤꯜꯁ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯤꯜ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯟꯗꯦꯝ ꯇꯧꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯁꯤ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯕꯦꯟ ꯇꯧꯒꯅꯤ ꯕꯥꯏꯁ ꯂꯩ ꯍꯥꯏꯕ ꯄꯣꯠ ꯃꯐꯝ ꯑꯃ ꯑꯗꯨ ꯍꯧꯖꯤꯛ ꯌꯨꯅꯤꯌꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯣꯡꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕꯗꯨ ꯂꯥꯛꯄꯤꯌꯨ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯨꯅꯤꯌꯟ ꯑꯍꯨꯝꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯋꯥꯐꯝ ꯇꯧꯁꯤ ꯑꯗꯨꯒ ꯍꯦꯛꯇ ꯕꯦꯟ ꯇꯧꯕ ꯈꯣꯠꯄ ꯀꯔꯤ ꯇꯧꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩ ꯉꯔꯥꯡꯒꯤꯁꯤꯗ ꯑꯩꯈꯣꯏ ꯐꯨꯇꯦꯖꯁꯨ ꯊꯥꯖꯔꯛꯀꯦ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯒ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯒꯤ ꯃꯌꯥꯝ ꯆꯪꯉꯒ ꯉꯔꯥꯡꯒꯤ ꯐꯨꯇꯦꯖ ꯂꯩꯕꯁꯤ ꯊꯥꯖꯔꯛꯀꯦ ꯑꯩꯈꯣꯏ ꯊꯧꯗꯣꯛꯁꯤꯗ ꯃꯣꯏ ꯀꯚꯔ ꯇꯧꯔꯤꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯒꯅꯨꯒꯤ ꯑꯩꯈꯣꯏ ꯅꯥꯄꯠꯇ ꯂꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯑꯗꯒꯤ ꯃꯈꯣꯏ ꯇꯨꯔꯦꯜ ꯂꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯣꯏꯅ ꯀꯥꯞꯄꯗ ꯃꯤꯑꯣꯏ 6 ꯁꯤꯈꯤ ꯑꯗꯒꯤ ꯀꯃꯥꯟꯗꯣ ꯑꯃ ꯁꯤꯈꯤ ꯃꯤꯑꯣꯏ 20-30ꯒꯤ ꯃꯊꯛꯇ ꯁꯣꯛꯏ ꯁꯤꯁꯤ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯤ ꯐꯨꯇꯦꯖꯁꯤꯅꯤ ꯃꯁꯤ ꯀꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯅ ꯑꯦꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯈꯣꯏꯅ ꯇꯧꯕꯗ ꯃꯈꯣꯏꯅ ꯐꯣꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯀꯧꯔꯒ ꯖꯒꯥ ꯑꯃꯗ ꯇꯧꯕ ꯌꯥꯏ ꯃꯣꯞꯇꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯖꯥꯔꯠꯁꯦ ꯑꯗꯨꯝ ꯐꯪꯉꯤ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯆꯠꯂꯨꯀꯥꯟꯗꯨꯗ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡꯗ ꯇꯧꯕ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝꯁꯦ ꯈꯪꯗꯕꯅꯤꯅ ꯄ꯭ꯔꯦꯁꯅꯦ ꯍꯥꯏꯕꯗꯣ ꯀꯔꯤ ꯄ꯭ꯔꯦꯁ ꯀꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯗꯨꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯏ ꯅꯀꯣ ꯊꯥꯡꯒꯠꯂꯨ ꯀꯥꯏꯅ ꯊꯥꯡꯒꯠꯍꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯆꯠꯂꯨꯕꯁꯤꯡ ꯊꯥꯡꯒꯠꯍꯟꯕ ꯌꯥꯎꯏ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯗꯤꯌꯥꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯕꯦꯟ ꯇꯧꯕ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯃꯐꯝꯁꯤꯗꯩꯗꯗꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯣꯠ ꯂꯩ ꯊꯝꯕꯤꯌꯨ ꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯅ
media haibsi media is piece of freedom adi right to information si akoina pi media na media da admana pi dragadi moina pamji karino haragadi one sided information do moina national da international media da phongdok hanune ba ado akoina karigumba media si changhal lagadi moina pami bido karino habju moi tasengna koida phongdok ko yaya ba koi media ko manipur media da adagi moina national media da phongdok pudo manipur media da su phongdok oba ado manipur media na aran ba sing aseng budi loina khangbani na karam na haponi karam na hapoi di khang leirabani ase aduna sing matang si khoi media ga tang si khoina moina samana ben tong sei se masi yamna lale aduga moina aran ba pau sandukwa yana na ba haina national media si na ba adu international media gu mada moina pau bi ko se khoi yam yaninde sini si khoina hana ya thengna la khoi mamang di hana masi adum thengna la anu si matang si aina mo hajening ba se khoi gi na khoi gi ram dam da leiri ba khoi gi media personnel sing madi khoi gi loina na khoi gi MLA khoi gi politics da lei riba lenga on da lei biri ba khoi gi MLA sing adai minister sing adagi khoi gi media da lei riba khoi gi journalist khoi media gi mayam se sisu khoi na khanba su manipur gi mafam da pau ji pi ba khakta da na ta bi da ko khoi gi national media house da international media house da ju connect to braga moi da pau ja sing bi thabi o ba ya hajening aswana aduga khoi gi MLA sing na su akhoi minister su yamna choba akhoi kari haitar khongthang ma thanghaningi akhoi media am tang maramdi akhoi national media da international media da aran ba pawji akhoi kuki sin lanoba singna amadi moi ga chamina ba akhoi student union sing amadi MLA sing na phongjor imayam je aran ba sing je masi counter tawna ba akhoi media je akhoi asingma media je yamna watle ba khone thengna ba yamna neme ba hujipudi ba khaga thole ko matang sida aina yam matang sida yamna thagan ba ai keno amadi lai akhoi meso thonawjam na mana akhoi Delhi da chalaga mana akhoi Manipur gi aseng ba saktam je mana media da Hindi da English ngang tho thok je si yam nungai thum ba je maram dis mai to raga de khoina ji media gi national media mi international media sing na akhoi aseng ba saktam je uba phang ka ne bu je phang ba hora ba ne bu ji adu loina na akhoi gi MLA honorable MLA akhoi ni sikan tene su akhoi gi interview da kai da akhoi thapper keno ga interview ko to bu to mai to na khoina aseng ba akhoi gi saktam je uthok na bo khona ba da ko akhoi gi lairiba 50 MLAs amadi akhoi gi lairiba akhoi gi media da lairiba akhoi gi na media house da lairiba akhoi gi ramdam gi akhoi gi journalist sing formation na suna smai to na choba saru ya bi na ni matang gi thum yam sam pham ni aduga of course akhoi manipur da leibse mayam na hai adu correspondent ne leibani akhoi gi ayam ba leiri sing se aduga pau hap amasung hap to si Delhi Mumbai Kolkata leiba si ba head office sing sina dum makhoi khutta lei khoi su mangai any pau reporter sing ne purak par masi hapa ya diga amram da mu yam luri sina atai ato bagi issue ori phaba se kuki na ga na taga any amar tor moi ta di akhoi na haiba si khara believe to wadaba kaim ka dam makhoi sing si akhoi na haiba si dum media su haiba tai moi adugi favoritism lerenguni adu nepotism lerenguni kaina khan ma se zum yawi anu yam luri se aduni ai sama so ko India Today ki asta ki correspondent ne ai haji ofum na thadi moi na su tharakanu information dudi adum bi aduga akhoi yaudi kaino ai kanda ayamna bias leina ga akhoi na just Meetei community de leibani na moina lana khan gidra kaina ga akhoi leiba Delhi office na ga dum Kolkata office na ga se dum pau de information lauraga so khoi na pi raga su makhoi yam thaja ba to par source tagi mayam adu confirm ga tawra matung da pau je hapagi posin dei awna sai ji da dum mayam de habi ba tungan ba correspondent lei sing sena angam ba thak da di aseng ba pau de tammi foreign against ki mafum na ta ba da dum khoi pau pi na bo honai ado kai hai tare leiba khoina Meetei community oiruba aduna lana mu khan bagi wakhan ga se dum chelen thamjage hai tare haji ki film sida asi gi batang se ko ai kenom ta hapjun ho ga keno ki akhoi gi na hoi journalist akhoi media house ki keno sing da na Meetei oi be na moina bias or ba ya na khallaga di hoi adugi lamdi kitang thaidoga akhoi gi uji MLA yang khai lei ko koi MLA yang khai lei ri basina moina mapan da thoga Delhi da chalaga moi ngang ba ya da bra ba Mysore thanaw jam na ngang ismai na moi ngang ba ya da bra ba koi Manipur manung da law gi na Meetei long da sungang bi ni kana ta bi de no kana thung bi de no adu Delhi da chalaga ngang Hindi da ngang ba adu mo national media sing mo na pam da adu aching bu moina laura ni hapa ta ba duna moi mafam da lai ko adu ga akhoi to pham thok pu du akhoi MLA sing ni chala akhoi to ba ya ba adu akhoi gi akhoi na keno ne akhoi gi ji Congress ki MLA sing na chala ga akhoi gi
ꯃꯤꯅꯤꯁꯇꯔꯁꯤꯡ ꯎꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯃꯅꯨꯡꯗ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕꯗꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯖꯟꯇꯔ ꯃꯟꯇꯔꯗꯒ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯉꯥꯡꯕ ꯌꯥꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯗꯤ ꯉꯥꯡꯉꯨꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯪꯂꯩꯄꯥꯛꯁꯤꯗ ꯁꯨꯝ ꯂꯥꯎ ꯂꯩꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ TVꯁꯤꯡꯗ ꯂꯩꯔꯤꯕ TV ꯃꯤꯗꯤꯌꯥ ꯀꯩꯅꯣꯁꯤꯡꯁꯦ ꯁꯨꯝ ꯂꯥꯎꯕ ꯏꯕꯁꯤꯅꯗꯤ ꯃꯄꯥꯟꯒꯤ ꯃꯤꯅꯗꯤ ꯀꯩꯝ ꯇꯥꯔꯣꯏꯕ ꯑꯩꯈꯣꯏ ꯇꯥꯔꯣꯏꯕ ꯑꯩꯈꯣꯏꯅ ꯀꯅꯥꯝ ꯈꯪꯉꯣꯏꯕ ꯑꯗꯨꯅ ꯑꯔꯥꯟꯕ ꯄꯥꯎꯁꯦ ꯁꯨꯝ ꯍꯦꯟꯅ ꯁꯟꯗꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯄꯥꯎꯗꯨꯗꯤ ꯐꯪꯗ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯄꯥꯝꯖꯕ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯗꯨꯝꯕ ꯀꯥꯡꯂꯨꯞꯅꯤ ꯀꯥꯏꯅ ꯃꯤꯅ ꯈꯟꯈꯤꯕ ꯌꯥꯔꯤꯕ ꯀꯩꯅꯣꯅꯦ ꯑꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯟꯗꯣꯛꯏꯕ ꯑꯩꯈꯣꯏꯒꯤ MLA 10ꯁꯤꯅ ꯁꯟꯗꯣꯛꯏꯕ ꯑꯗꯩ ꯀꯨꯀꯤ ꯂꯥꯍꯧꯕꯁꯤꯡꯅ ꯁꯟꯗꯣꯛꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯟꯇꯔ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯟꯕ ꯃꯤ ꯑꯣꯏꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯌꯦꯡꯉꯨꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯥꯡꯂꯨꯞꯅꯦꯕ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤꯁꯤꯡꯅꯀꯣ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄ ꯉꯝꯃꯦꯕ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯛꯄ ꯉꯝꯃꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯔꯥ ꯑꯃ ꯇꯝꯕ ꯃꯐꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯐꯅ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯐꯕ ꯑꯣꯏꯔꯒꯁꯨ ꯍꯣꯏ ꯃꯁꯤꯃꯗꯤ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯎꯠꯊꯣꯛꯐꯝꯁꯦ ꯑꯩꯈꯣꯏ ꯎꯠꯊꯣꯛꯄꯒꯤ ꯃꯇꯝꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯦ ꯍꯥꯏꯗꯤ you can be angels all the time but you have to show you can be a bastard 하이버 거기 잉글리시 바우 술래이네 하이디 어떤 아야마다 거기 페널라이시 거기 미기 맞대응 방식 페널라이시 북절 잡시 아두뭐 거기도 fat다바 하이버도 거기도 ngami고 하이버도 마두기 개노도 거기 맞팅 마야죠 거기 우속범 마타우다 이우지 아두나 거기 레이리바 거기 MLA 싱나쇼 거기 미니스터 싱나쇼 마판다 투피오 델리도 잡피오 아두가 내셔널 미디어 싱다 ngang 바 좀도 ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯉꯥꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯉꯥꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯉꯥꯡꯕ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯁꯤꯡꯗꯣ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨꯗꯤꯅꯦ ꯑꯩꯈꯣꯏ MLA ꯑꯃ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯂꯒ ꯉꯥꯡꯕꯤꯌꯣꯕ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯉꯥꯡꯕ ꯉꯝꯃꯒ ꯃꯣꯏꯅ ꯉꯥꯡꯕ ꯀꯔꯝꯕꯅ ꯉꯝꯃꯣꯏꯗꯣꯏꯅꯣꯕ ꯅꯤꯁꯤꯀꯥꯟꯇꯅ MLA ꯅꯤꯁꯤꯀꯥꯟꯇꯅ ꯉꯥꯡꯕ ꯉꯝꯃꯒ ꯃꯣꯏꯅ ꯉꯥꯡꯕ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯉꯥꯡꯕ ꯂꯥꯎꯕ ꯏꯕ ꯑꯗꯨꯗꯤ ꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯌꯧꯅꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯌꯧꯅꯅꯕ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯉꯥꯡꯕꯤꯔꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯁꯥꯟꯇꯤꯅ ꯊꯝꯕꯤꯁꯤ ꯑꯩꯈꯣꯏ ꯂꯩ ꯌꯥꯝ ꯆꯨꯝꯕꯁꯤ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯩꯔꯤ ꯑꯗꯨꯒ ꯑꯦꯅꯤ ꯂꯩꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯚꯥꯕꯟ ꯑꯣꯏꯕ ꯌꯥꯏ ꯂꯣꯏꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯗꯦꯜꯂꯤꯗ ꯂꯣꯏꯅ ꯕꯦꯁ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯀꯧꯔꯀꯥꯟꯗ ꯏꯟꯚꯤꯇꯦꯁꯟ ꯊꯥꯔꯀꯥꯟꯗ ꯅꯨꯃꯤꯠ ꯑꯃ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯂꯣꯏꯅ ꯂꯥꯛꯄꯤꯔꯣ ꯂꯩꯔꯤꯕ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟ ꯂꯩ BBC ꯂꯩ CNN IBN ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯜ ꯖꯖꯤꯔꯥ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯀꯧꯔꯀꯥꯟꯗ ꯑꯆꯧꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯃꯗꯨꯒꯤ ꯇꯧꯕꯁꯤ ꯌꯥꯝ ꯐꯕ ꯑꯣꯖꯥꯒꯤ ꯁꯖꯦꯁꯟ ꯑꯩꯅ ꯂꯧꯖꯩ ꯃꯗꯨꯃꯛ ꯇꯧꯔꯒꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯈꯜ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤ ꯈꯔꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯅ ꯈꯪꯉꯤꯕ ꯃꯌꯥꯝꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯩꯁꯨ ꯊꯥꯖꯕ ꯂꯩ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯅ ꯀꯩꯅꯣ ꯈꯪꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏ ꯀꯣꯔꯠꯇ STꯒꯤ ꯃꯇꯥꯡꯗ ꯀꯣꯔꯠꯇ ꯊꯥꯒꯠꯂꯝꯕꯁꯤꯡꯁꯦ ꯄꯥꯏ ꯇꯧꯔꯝꯕꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯁꯥꯏꯗꯦꯗ ꯑꯣꯏꯔꯝꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯌꯔ ꯈꯔꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯣꯌꯔ ꯂꯩꯕ ꯈꯔ ꯀꯥꯡꯂꯨꯞ ꯈꯔꯅ ꯃꯣꯏ ꯃꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦꯀꯣ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯋꯥꯟ ꯁꯥꯏꯗꯦꯗ ꯑꯣꯏꯔꯝꯕꯗ ꯇꯨ ꯁꯥꯏꯗꯦꯗ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯆꯨꯝꯕꯗꯣ ꯈꯪꯅꯔꯛꯑꯦꯗꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯁꯤꯗꯁꯨ ꯉꯁꯥꯏꯒꯤ MLAꯁꯤꯡꯁꯤꯅ ꯉꯁꯥꯏ 10 MLAꯁꯤꯡꯅ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ 15 MLAꯁꯤꯡꯁꯤꯅ ꯉꯥꯡꯕ ꯃꯇꯝꯗ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯑꯁꯦꯡꯕꯗꯣ ꯈꯨꯊꯣꯛꯀꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯄ꯭ꯔꯣꯑꯦꯛꯇꯤꯚ ꯑꯣꯏꯐꯝ ꯊꯣꯛꯑꯦꯕꯅꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯥꯎꯕꯒꯤ ꯃꯍꯨꯠꯇꯀꯣ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯇꯧꯕꯗꯣ ꯇꯧꯕꯤꯌꯣꯕ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤ ꯑꯣꯖꯥ ꯑꯩ ꯃꯔꯛꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ प्रजा मियामना अखोई इंडियन आर्मी दा थाजदबा असम राइफल्स दा थाजदबगी जगह जगह सिंग थतपगी पाव लेबा अदुगा अखोई जगह खरदना अखोई चीफ मिनिस्टर से रिजाइन तो बिरो माना रिजाइन तौरदी अखोई इंधगनी कायबा तोंगा तों मयाम पाव मा मयाम यावरी कईगिनो ट्रस्ट मंगई से अदुगा इवन नहानसु जादु थेंगनबिरमनी रैपिड एक्शन फोर्स कांबू अखोई मई थाबा यावरमी गायना तौबा वफमसु जादु थेंगनबिरमने कली सो व्यूअर्स आई मरक सिदा तेन ब्रेक अम तलौजके ब्रेक की मतुंगदा याम थुना महंजरके Babina Diagnostics Manipurda ihan hanba oina ingsok lising amaga chamapal marifuhumdoida linkhatki masina awang nongpok bharata yamna pak chawna miyoi bagi ana layeng da darkar lakpa makhal kayagi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli
wana honajaba miyoibagi sebani khana angamba thakta laibak thiraba ana ayek nanglaba kayagi mateng pangjaba asi sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray loinana hematology clinical chemistry amadi clinical pathology immunology microbiology molecular biology amasung immunohistochemistry studies ki masing yamlaba automated analyzers matamgi matungina thabakna yamkhalakpa hena chinsilakpa asi koknanaba tongan ba floor singda sample Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Break matungda mayam taram usari Santi Laksening Simaduni Hoziksi Tongan Ba Lady Ba Mapan security forces since the Taja the Bagi Sanksi Yam Hangalak Pai Tare Madonna Marum Murakanda go any Jagada Assam Rifle Sanga the Bazaga Sing Tingen Ba Duga Garang Numidang Sunia Koi Achoba Shuma Koi Futes with Hazard Ke Koi Manipur Kidaleba IGR Soki Kambu Sing Tok Pada Koi Gari Sing Chiloina check Toge Gari Masa Sing Tilon Chole Gypsy Gumba Kari Machi check to the Duga Adari Achoba Sing City check Toger Kanda Koi Mamai later got Tora Satki and Ra Koi Dumba Madugi sorry Kabam Namkaki Praza Sing Tola Kana Madugi check Toba Maduhona Bada Koi tear gas scarp or corpa Todo Msutoki Aduhaji Tongan Thomas the Gassing da Koi Changmatin Masia Koi Garang Su Kadang Banda Moile number Zagaduda 22 air later Zagaduda Moi Hek Tokraga no my kappa e hadra adumbagi allegation mayamama adugo chensalu matamda aduba Assam Rifles gi person ani later mi habigi sumba chawa agenda mayamama leiba haitare allegation mayamama aduna maram war kana sumba thajaw magi banda hokiba nini humni mawanga so koi rapid action force ki mi ohum maruina koi Jim Dailong da koi maru lairibadi mapudu di koi kabui gini aduga dukan phamiduna Meetei pangal gini aduga sansa yonba adung beef ki yonba aduga ne duna mai thaba horam badu koi CCTV camera footage du uram daba taragadi marak sida koi low ama sanarakan lairiba tongan proof sing marakta adumba torokna ba honaraba behind the scene kari yorogi haibsigi achoba wahangama madu lakpani aduna madugi CCTV footage du sajik masih matanga chapchana inquiry to bo changi kari gidam to moina thana bo honare bno kanan injil libno kari gino haibsigi adudagi thira kanda achoba musuina sajik Manipur Miyamna haibatai Manipur Miyam Maruina Koi Valley the Lever Singna Dumba Ladeva Center de Lagpa paramilitary force Assam Rifles to Indian Army Matakta Koi Taza Batam the group from Malaysia so I did that very happening with him Kogi ahan bada kogi AR se simadi akoi su yamna Taza Bangam maramde masi hantak na te to ise he amang de koina Torrege, Queer and Winter, Moina Torrege, quit drug alone, but you are in the same father, Copper and Yahweh. Doing Matunda, Uzi, Handaki, in honor of Torrege, Uzi, Moisi, Moin Hechang, Pumja, Moin Hele, Pumde, not token a chunk from Pumja, I don't make have soy there. Sina tak padi, Moisi, a quick cookie lalo, was in general loina, control Toragana Traga, drug alone, but in general loina, Moisi bribe Toraga Tam Crabra, I beseech in Nabalay. Aduga chingna ba lay na te ay ching masi tawre na lawas yara dum adu moina hek aduna ne ba moina ngak thok pidadra haraga moi si ngak thok pagi mawta akhoi da onjal laga e pare akhoi na tantwe moi ji ni sing gale handre adi police ju changhandre anoi yare anoi na ton ba to mai thab do yare and tharo ana nyan mo chama na dro sa tor ja aduna smai tor pachina ne ba khona moi da thaja chungai ni adu akhoi ju thaja de mapaga le ba akhoi Manipur da prasing jom Assam Rifles sing jam na thaja dre moi ji yari ge de moi ja khona ngarang ge akhoi pau ta da akhoi ge video clips ta thengna da akhoi ge ima bin chingna moi ji changhan da do
ꯌꯥꯎꯍꯟꯗꯕꯗꯣ ꯂꯝ ꯑꯃꯗ ꯆꯠꯄꯗ ꯑꯗꯨ ꯌꯥꯝ ꯐꯔꯕꯅꯦ ꯑꯗꯨ ꯃꯇꯤꯛ ꯆꯥꯔꯕꯅꯦ ꯃꯣꯏꯁꯤ ꯊꯥꯖꯕ ꯌꯥꯕ ꯀꯥꯡꯕꯨ ꯅꯠꯇꯦ ꯃꯣꯏꯁꯦ ꯑꯗꯣ ꯃꯣꯏꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯑꯗꯨ ꯌꯥꯝꯅ ꯑꯒꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯑꯒꯦꯟꯁꯇ ꯂꯩꯔꯤꯕꯅꯣ ꯍꯥꯏ ꯑꯃꯅ ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯃꯣꯏꯅ ꯂꯩ ꯃꯐꯝꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯆꯤꯟꯕꯨ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯄꯨ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯃꯣꯏꯗ ꯑꯗꯨꯝ ꯆꯨꯡꯁꯤꯟꯅꯈꯤꯕ ꯑꯃꯠꯇ ꯑꯣꯏꯈꯤꯕꯒꯤ ꯀꯩꯅꯣꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯒ ꯃꯣꯏꯒ ꯄꯨꯟꯁꯤꯟꯅꯔꯒ ꯂꯩꯕꯅꯤꯅ ꯑꯗꯨ ꯃꯣꯏꯅꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯉꯦ ꯑꯗꯒꯤ ꯃꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕꯗꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯑꯒ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯐꯥꯏꯁꯤꯡꯁꯦ ꯆꯪꯍꯟꯗ꯭ꯔꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯁꯤꯐꯥꯏꯁꯤꯡꯁꯦ ꯆꯪꯍꯟꯗ꯭ꯔꯒ ꯃꯣꯏꯅ ꯃꯩ ꯊꯥꯕ ꯈꯣꯠꯄꯗ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃꯗꯤ ꯏꯚꯟ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯃꯣꯏꯅꯐꯥꯎ ꯑꯩꯈꯣꯏ ꯃꯣꯏꯗ ꯊꯥꯖꯔꯝꯃꯣꯏꯕ ꯃꯔꯝꯗꯤ ꯃꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯃꯗꯨꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯒꯗ꯭ꯔꯥ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯉꯥꯛꯊꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯤꯇꯩ ꯀꯥꯡꯕꯨꯕꯨ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯒ ꯊꯝꯃꯒ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯇꯧꯍꯟꯅꯤꯡꯕ ꯇꯧꯍꯟꯕ ꯃꯣꯏꯒ ꯆꯠꯃꯤꯟꯅꯕ ꯅꯍꯥꯔꯣꯟꯁꯤꯡꯅ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯌꯥꯍꯜꯂꯤꯁꯦ ꯁꯤ ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯃꯩ ꯊꯥꯔꯤꯁꯤ ꯃꯣꯔ ꯗꯦꯟ 200 ꯍꯥꯎꯁꯦꯁ ꯍꯧꯖꯤꯛ ꯕꯔꯟ ꯗꯥꯎꯟ ꯇꯧꯔꯤꯁꯦ ꯁꯤ ꯃꯣꯏꯅ ꯉꯥꯛꯊꯣꯛꯄꯤꯔꯒꯗꯤ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤꯅꯦ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯗꯁꯨ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯗꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯦꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯃꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯍꯟꯗꯛ ꯊꯥꯖꯤꯜꯂꯛꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯀꯌꯥꯅꯣ 34 ꯍꯥꯏꯕ ꯀꯩꯅꯣ ꯃꯣꯏ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯏꯁꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏꯗꯁꯨ ꯑꯃꯨꯛ ꯊꯥꯖꯕ ꯐꯥꯎꯔꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯨꯝ ꯑꯃꯗ ꯗꯨꯀꯥꯟ ꯐꯝꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯃꯒꯤ ꯗꯨꯀꯥꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯕ ꯍꯧꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯩꯗꯨꯗ ꯆꯤꯟꯅꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯃꯣꯏ ꯄꯔꯁꯣꯅꯦꯜ ꯃꯤꯑꯣꯏ ꯑꯍꯨꯝꯁꯦ ꯃꯣꯏ ꯌꯥꯎꯔꯝꯕꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯂꯥꯛꯑꯦꯅ ꯍꯔꯥꯎꯖꯔꯨꯔꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯅꯅꯕ ꯑꯗꯩ ꯃꯤꯇꯩ ꯄꯥꯡꯒꯜꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯩ ꯊꯥꯅꯕ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯧꯑꯣꯡꯁꯤꯟ ꯑꯃꯅꯦꯕ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯃꯣꯏꯁꯦ ꯂꯨꯄꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯇꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯏꯟꯗꯤꯌꯥꯟ ꯔꯨꯄꯤꯁ ꯀꯔꯣꯔ ꯑꯃ ꯃꯣꯏꯁꯦ ꯕ꯭ꯔꯥꯏꯕ ꯑꯣꯏꯅ ꯄꯤꯔꯒ ꯇꯧꯍꯟꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯇꯥꯕꯗ ꯃꯁꯤ ꯆꯨꯝꯕ ꯆꯨꯝꯗ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕꯤꯔꯣ ꯑꯆꯨꯝꯕꯗꯨ ꯄꯨꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯣꯏꯁꯤꯗ ꯊꯥꯖꯔꯨꯕꯗꯣ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒꯗꯣ ꯌꯥꯝꯅ ꯁꯤꯗ ꯃꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯄꯨꯊꯣꯛꯅꯤꯡꯉꯤꯕ ꯀꯩꯅꯣꯗꯤ ꯊꯧꯑꯣꯡꯁꯤꯡꯗꯤ ꯀꯩꯅꯣꯅꯦꯕ ꯁꯤ ꯃꯗꯨꯒꯤ ꯃꯦꯟ ꯀꯣꯁꯇꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯍꯜꯂꯒ ꯃꯩꯁꯤ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯀꯕꯨꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒ ꯃꯤꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒ ꯑꯩꯈꯣই ꯃꯤꯇꯩꯒ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯥꯏꯌꯣꯠ ꯑꯃ ꯊꯣꯛꯍꯟꯕꯗꯨꯅꯦꯕ ꯑꯅꯤꯁꯤ ꯌꯦꯡꯊꯤꯅꯍꯟꯕꯗꯨꯅꯦꯕ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏ CCTV ꯂꯩꯔꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯎꯍꯧꯕ ꯈꯣꯠꯄ ꯌꯥꯎꯍꯧꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯂꯧꯕꯒꯤ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯈꯪꯅꯩ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯏꯟꯁꯤꯜꯂꯒ ꯊꯣꯛꯄꯁꯤꯗꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯝꯕꯁꯨ ꯌꯥꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯀꯣ ꯑꯆꯧꯕ ꯊꯣꯛꯑꯝꯕ ꯌꯥꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯁꯨ ꯌꯥꯗꯦ ꯍꯧꯖꯤक ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯅꯕ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯗꯒꯤ ꯀꯕꯨꯏ ꯅꯥꯒꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯃꯤꯇꯩꯁꯤꯡꯒ ꯅꯨꯡꯁꯤꯅꯗꯅꯕ ꯈꯣꯠꯅꯕꯁꯦ ꯅꯨꯡꯁꯤꯅꯗꯅꯕ ꯊꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯇꯨꯃꯤꯟꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯇꯦꯂꯤꯖꯦꯟꯁꯇ ꯂꯩꯔꯤꯕꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯅꯁꯨ ꯃꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯃꯤꯅꯥꯁꯤꯡꯅ ꯂꯩꯐꯝ ꯊꯣꯛꯑꯦ ꯃꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯆꯤꯡꯁꯤꯅ ꯂꯩꯔꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯌꯥꯝꯅ ꯏꯄꯪ ꯄꯪꯅ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯅ ꯂꯩꯊꯣꯛꯄꯗꯣ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯖꯤꯠꯅ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ CM ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯃꯇꯥꯡ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯗꯨꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ CM ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁꯇ ꯁꯤ ꯗꯤꯚꯥꯏꯠ ꯇꯧꯗꯅ ꯁꯤꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯌꯥꯎꯁꯜꯂꯛꯑꯦꯕ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯁꯤꯜꯂꯒꯗꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯐꯣꯔꯁꯁꯤꯡ ꯑꯗꯒꯤ
ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯑꯗꯒꯤ MLAꯁꯤꯡ ꯑꯗꯒꯤ ꯂꯩꯉꯥꯛꯄꯁꯤꯡ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯦ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡꯗ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯩ ꯃꯄꯥꯟꯗꯒꯤ ꯂꯩꯔꯒ ꯌꯦꯡꯖꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯁꯨꯞꯅ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯦꯟꯅ ꯃꯥꯏꯊꯤꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯀꯗꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯍꯧꯔꯤꯕ ꯏꯍꯧꯁꯤꯡ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ CMꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯌꯣꯛꯇꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯤꯕ ꯏꯍꯧꯁꯦ ꯃꯁꯤꯗ ꯊꯥꯗꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯔꯖꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤꯁꯦ ꯄꯥꯡꯒꯜꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯀꯣ ꯌꯦꯡꯖꯕꯗꯗꯤ ꯃꯗꯨꯒꯤ ꯄꯥꯡꯒꯜꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄꯨꯊꯣꯛꯄꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯗꯩ ꯃꯣꯏꯒ ꯆꯠꯃꯤꯟꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯥꯔꯃꯤꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ARꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯥꯗꯕꯗ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯕꯗꯅ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯣꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯇꯧꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤꯗ ꯍꯦꯟꯅ ꯑꯃꯥꯡꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯁꯣꯟꯊꯕ ꯂꯥꯛꯀꯅꯤꯅ ꯈꯟꯖꯩ ꯌꯥꯝ ꯆꯨꯝꯕ ꯃꯐꯝꯅꯤ ꯑꯗꯣ ꯖꯥꯒꯤꯗ ꯈꯤꯇꯪ ꯁꯞꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯑꯣꯏꯅ ꯃꯗꯨꯅꯔ ꯄ꯭ꯔꯖꯥꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡ ꯊꯥꯖꯔꯛꯇꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯐ꯭ꯔꯟ ꯄꯦꯖꯇꯁꯨ ꯌꯥꯎꯔꯛꯏꯁꯦ ꯃꯗꯨꯁꯨ ꯔꯤꯖꯟ ꯑꯃ ꯑꯣꯏꯕ ꯌꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯣꯖꯥ ꯁ꯭ꯋꯥꯏꯗꯤ ꯀꯔꯤ ꯃꯣꯠ ꯁꯤꯗꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯦ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯟꯅ ꯄꯤꯗ꯭ꯔꯤꯅꯣꯁꯦ ꯑꯩ ꯍꯪꯖꯅꯤꯡꯉꯤꯅꯀꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ CMꯅ ꯍꯥꯟꯅ ꯁꯤꯒꯤ ꯑꯣꯔꯗꯔꯁꯤ ꯂꯩꯇꯕꯅꯣꯕ ꯁꯤꯒꯤ ꯃꯇꯤꯛꯁꯦ ꯃꯈꯣꯏꯗ ꯄꯤꯗꯕꯅꯣꯕ ꯑꯗꯨ ꯄꯤꯔꯝꯕ ꯊꯣꯛꯑꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯤꯕ ꯌꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯃꯩ ꯊꯥꯔꯤꯕꯁꯦ ꯃꯁꯤ ꯅꯪꯉꯝꯃꯣꯏꯕ ꯁꯤ ꯊꯦꯡꯅꯕꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏ CMꯅ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯔꯛꯇꯅ ꯁꯤꯒꯤ ꯑꯣꯔꯗꯔ ꯂꯩꯍꯜꯂꯤꯕ ꯁꯤꯒꯤ ꯄꯥꯡꯒꯜ ꯂꯩꯍꯜꯂꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯁꯨꯃꯥꯏꯅ ꯊꯝꯃꯛꯏꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ CMꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯛꯁ ꯃꯥꯏꯂꯦꯖ ꯂꯧꯅꯕ ꯍꯣꯠꯅꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯂꯥꯟꯅ ꯄꯥꯎ ꯄꯤꯁꯟꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯁꯨ ꯇꯧꯕꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯦ ꯁꯣꯟꯖꯜꯂꯕꯅꯤ ꯃꯣꯏ ꯊꯥꯖꯕꯁꯦ ꯉꯝꯃꯛꯇ꯭ꯔꯕꯅꯤ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯂꯩꯉꯥꯛꯅꯗꯤ ꯂꯥꯎꯊꯣꯛꯑꯦ ꯅꯥꯀꯟꯔꯣꯝꯗ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯤꯁ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯎꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗꯗꯤ ꯉꯁꯥꯏꯒꯤ ꯍꯥꯠꯂꯤꯕ ꯈꯣꯠꯂꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯌꯨꯝ ꯃꯩ ꯊꯥꯔꯛꯏꯕ ꯑꯗꯩ ꯃꯤ ꯍꯜꯂꯛꯂꯤꯕ ꯑꯗꯩ ꯂꯥꯟꯗꯥꯔꯛꯏꯕ ꯃꯌꯥꯝꯁꯤ ꯎꯔꯛꯄꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯇ ꯊꯥꯖꯗꯕ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏ ꯃꯁꯦꯟꯅꯦꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ CMꯗ ꯂꯥꯟꯗꯥꯁꯟꯕ ꯑꯗꯩ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯍꯦꯟꯅ ꯇꯧꯁꯤꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯃꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯕ ꯍꯧꯖꯤꯛ ꯑꯆꯨꯝꯕ ꯃꯥꯌꯣꯛꯇ ꯆꯪꯉꯛꯏꯁꯦ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯆꯪꯉꯛꯏꯁꯦ ꯃꯁꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤ ꯊꯤꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡ ꯐꯥꯗꯕꯤꯔꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯅꯦꯝꯅ ꯈꯟꯊꯔꯒ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯁꯤꯒꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯒ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯩꯅꯒꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣই ꯂꯩꯉꯥꯛꯀ ꯑꯗꯒꯤ MLAꯁꯤꯡ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤꯒ ꯂꯩꯉꯥꯛꯀ ꯑꯗꯒꯤ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯃꯤꯆꯝ ꯃꯤꯌꯥꯝꯒ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯄꯨꯟꯁꯤꯜꯂꯒ ꯆꯪꯕꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜꯁꯦ ꯄꯨꯟꯁꯤꯟꯅꯔꯒ ꯆꯪꯁꯤꯟꯕꯤꯌꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯆꯨꯝꯕ ꯃꯐꯝꯗ ꯃꯤ ꯑꯣꯖꯥꯒꯤꯗ ꯁꯞꯄ꯭ꯂꯤꯃꯦꯟ ꯇꯧꯖꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯃꯦꯝꯕꯔ 50 ꯍꯥꯏꯕ ꯇꯥꯔꯦ 10 ꯑꯃ ꯂꯧꯊꯣꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯅ ꯀꯔꯤ ꯇꯧꯗꯅ ꯇꯧꯕꯤꯌꯨ CMꯗ ꯂꯥꯎꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯇꯧꯗꯨꯅ ꯂꯥꯛꯄ ꯃꯗꯨ ꯁꯨꯡꯇꯧ ꯇꯧꯗꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯣꯞ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯖꯤꯇꯦꯁꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯇꯧꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤꯁꯨ ꯍꯪꯉꯛꯏ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯊꯣꯛꯄ ꯁꯤꯗꯩꯗ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯗ ꯆꯪꯉꯨꯕ ꯃꯌꯥꯝ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯔꯛꯄꯗ ꯁꯣꯛꯄ ꯑꯅꯤ ꯁꯣꯛꯄ ꯑꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯗꯒꯤ ꯒꯥꯔꯤ ꯃꯩ ꯊꯥꯕ ꯇꯧꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯏꯂꯦꯛꯇꯦꯠꯁꯤꯡꯅꯁꯨ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯦ ꯈꯪꯉꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯀꯟꯁꯣꯜ ꯇꯧꯔꯀꯥꯟꯗ ꯁꯤ ꯇꯧꯁꯤ ꯈꯣꯠꯁꯤ ꯃꯌꯥꯝꯁꯨ ꯐꯥꯊꯕꯤꯌꯨ ꯍꯥꯏꯕ ꯎꯠꯄ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯇꯧꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯗꯨꯒ
mayamna praja sina maningdagi hek mai tharaga electric matunda mai tharaga electric sungleng lengdabagi pona makha ubuse masi matang ju praja singi pendab hum kya thame khade kari habini yam chumme si akhoi praja singna pendab akhoi ju yawi madida pendab ji yawe ko haidi akhoi kari no akhoi ji MLA singna minister tawi jibo akhoi na ujik CM na smai tawna akhoi lauthre ko akhoi moi gi jurisdiction da are palaitre aka palaitre akhoi police post da piri se apre base mai to dana hana mangjono na lakto pungam disu kari gi no ai chu isana complaint to jarim ne akhoi gi lengak chi desida kari gi da makta akhoi gi CM na honorable CM na amadi akhoi gi MLA yang khaijina akhoi yamna thona phana akhoi gi central lengak da pawdam bangam drino ba demand to bangam drino ba si akhoi na sagi moi gi yum mai kharak ka dore ade moi da sorak ka dore ha ba matang yor ka na da smaina hai bu ko pe gi kaino haina bi se masi thadok pio an handak thorei ba kaino se I ho se irang na acho ba para ma hen oi bo oi rasno na ai hajage adu loina na akhoi gi sidai da kargum ba khoi amisana akhoi gi honorable akhoi gi union akhoi gi home minister akhoi gi amisana lak pare lak tre khangre je khoi tambang am dana khoi je na chupan bi ko si matang je da kargumba moina khoi gi masidai da mana somdagi laktraga na mana somdai Delhi dagi statement thorpa na lagani sidai da ma statement thorpam tamda khoina iram damgi irei cha sina pen da ba mayam ma ka ma kargumba yorok pa taraga su ai matang je ai no yam cham ne yam haijaning ba mana khoi gi June 18 da thoki ba thodok tho madu thon gumsi maramdi madudaider thoki patok to handak chu thok ta ra gadi akhoi misam miam da yamna asia na se thorkani maramdi hujik June 18 da thoki badudi akhoi ge smaina som mapan dagi a cho ba akhoi ge company sing akhoi ge army sing ji pusla ga lairam ba matam na tabrina only CRPF ki mayok da amida asara ki mayok da asara ki mayok da laigi ba moina kan no tam control to ga to gi banina adu yamna sia na thoki da ba oi gi bane ba adu matang da cho khoi gi khoi tamo khoi gi manau bi na chu yamna cho ba kaino khongpham ma madi laugi ki ko adu bo handak ki matang ji da di ji thajal lei ba company mayam je lei bi mayam je sidai sida akhoi na kari adu me irang ma sagatna adu me irang ma June 18 ya dmaina akhoi na irang me ho ma hauru ra gadi akhoi ai wakhal yamna wana ai thwe yamna kijai hujik akhoi gi misam miyam da adugi matik akhoi da casualty lakpa sina thorkadana haibise ai yamna kijai yamna wajai ba aduna akhoi ai khutlona dana akhoi gi rei cha sina ai haijage maramdi yari gaidi akhoi gi wakhal se phathabiraga khoina irang ihau je kanna adumana adumbagi ihau ama sagatpagi mahutta akhoi gi laingak liba akhoi gi MLA singa siga minister singa ko CM ga adi police force singa tillaga khoi kari to bo yasge karamna changsil lagdi akhoi gi tungda su hujiko oina su afaba oidage haibse yamna nena tana khanthabiraga akhoi CSO jing punjil lagasu khanna biraga akhoi khongthang che lokot yona yes mai thamje yam chumba wafam thambi aduna thoiba thodo se ngarang chi message hai duni akhoi prajani gi marakta thorpo oramagadi kasu achobo khulai pare nga khana ba chaina ba hoi imphal da leiba khara yummai thagiba chingya na tamgiba thogiba yamna ingthara hajik si du sai gi sophisticated weapon bai ba adumba adi LMG bai ba M16 bai ba AK47 bai ba mayam si yausilak pagi hai from chimesa su thamba lai at the same time chimesa hai hai juni hai ba militant na tremari terrorist sai gre terrorist ngasi thengna bo na koi rocket launcher phau bu yaw sinagani hai ba hom si bai darka lai redi helicopter bukta sinar ka tawba yabagi form si yam thami thamoida penda bagini yamna hodai film si da jing micham kya ani makta misam praja kya ama leigidaba adugi mai kya ama tha ke balan thum kya ama mangta ke yamna nusi janan leramba kesu nataba ho amadagi torokpa manba aduga suma mayam sina torokpa mayam gi external force tamna injil laga yawba duna yam pendabagi potuni adu yengsi ngasi hoji fawu gi ni confirmation home minister lakpasi evening da lakadra haibdu chapchab khangde man la kan da koi haina ba leibu da koi Meetei paroda yong na tan jen ba haidana madu tahan musu madu musu phatte yam phajana wari sanara kan da warishin ma purakpa phagane na thamje cherek sida hoji yamna luiba mana oda yam kuire tang mari manga dagi leptana koi internet se thingilapina achoba business story ba mairoi singda duga hiram khudim achoba akoi ki kai haitre drawback ama
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯊꯦꯡꯅꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯅꯤ ꯑꯗꯨꯅ ꯂꯥꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗꯒꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯃꯣꯏꯅ ꯑꯄꯤꯜ ꯇꯧꯔꯛꯄꯁꯤ ꯑꯣꯐ ꯀꯣꯔꯁ ꯏꯟꯇꯔꯅꯦꯠꯇꯤ ꯊꯥꯕꯤꯔꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯣꯏꯅ ꯐꯦꯁꯕꯨꯛ ꯂꯩꯔꯤꯕ ꯋꯥꯆꯞ ꯂꯩꯔꯤꯕ ꯏꯟꯁꯇꯥ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕꯁꯤ ꯊꯤꯡꯕ ꯌꯥꯗ꯭ꯔꯥ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏꯕꯗꯁꯨ ꯃꯗꯨ ꯊꯤꯡꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯂꯩ ꯑꯝꯇꯪ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ 21st ꯁꯦꯟꯆꯨꯔꯤꯁꯤꯗ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯑꯦꯖꯅꯦ ꯍꯧꯖꯤꯛꯁꯦ ꯏꯟꯇꯔꯅꯦꯠ ꯑꯦꯖꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠ ꯁꯨꯃꯥꯏꯅ ꯁꯨꯛ ꯁꯥꯡꯅ ꯊꯤꯡꯖꯤꯟꯕ ꯍꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯊꯤꯡꯖꯤꯟꯕ ꯅꯨꯃꯤꯠ 5ꯅꯤ ꯊꯤꯡꯖꯤꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯅꯕ ꯌꯥꯏ ꯀꯥꯏ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯇꯥꯏꯋꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯁꯦ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯁꯟꯗꯦꯒꯨꯝꯕꯗ ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯦ ꯌꯧꯗꯕꯀꯣ ꯑꯩꯈꯣꯏ ꯀꯅꯦꯛꯁꯟ ꯈꯤꯇꯪ ꯋꯥꯠꯂꯛꯄ ꯈꯤꯇꯪ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯔꯤꯕꯅꯦꯕ ꯀꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯇꯧꯔꯤꯗꯨꯗꯤ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯖꯤꯛ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦꯀꯣ ꯑꯩꯈꯣꯏ ꯏꯔꯥꯡ ꯊꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯦ ꯉꯁꯥꯏꯒꯤꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯏꯅꯥꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦꯁꯦ ꯃꯣꯏꯅ ꯏꯟꯇꯔꯅꯦꯠ ꯂꯣꯏ ꯊꯤꯡꯖꯤꯜꯂꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯥꯡꯕꯨ ꯈꯔ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯨꯝꯕ ꯑꯗꯩ ꯇ꯭ꯋꯤꯇꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯠ ꯀꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯟ ꯀꯥꯏꯅ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤꯅꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯁꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡꯁꯦ ꯑꯗꯨ ꯊꯤꯡꯉꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯗ ꯍꯧꯖꯤꯛ ꯃꯦꯟꯂꯦꯟ ꯆꯩꯅꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅꯍꯟꯗ꯭ꯔꯤꯁꯤꯗꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯕꯗ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯆꯍꯤ 18 ꯃꯈꯥꯗ ꯂꯩꯕ 15ꯒꯤ ꯃꯈꯥꯗ ꯂꯩꯕ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯤꯅꯦꯖꯁꯤꯡꯗꯤ ꯁꯤꯒꯤ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯁꯤꯒꯤ ꯋꯦꯕꯇꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯅ ꯃꯣꯏꯅ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯂꯩꯉꯥꯛꯅꯁꯨ ꯑꯗꯨ ꯇꯧꯒꯗꯕꯅꯦ ꯑꯗꯨꯗꯤ ꯅꯠꯇꯅ ꯍꯦꯛꯇ ꯄꯨꯂꯞ ꯂꯣꯏꯅ ꯊꯤꯡꯖꯤꯟꯕ ꯍꯥꯏꯁꯤꯗꯤ ꯀꯗꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯀꯜꯀꯇꯥꯗ ꯑꯩꯈꯣꯏ ꯀꯦꯔꯦꯂꯥꯗ ꯂꯩꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯣꯏ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯊꯥꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯩ ꯃꯌꯨꯝꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤ ꯃꯌꯥꯝꯁꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯇ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯟꯇꯔꯅꯦꯠꯇ ꯕꯤꯖꯤꯅꯦꯁ ꯇꯧꯅꯔꯤꯕꯅꯦꯕ ꯁꯤ ꯇꯥꯏꯋꯥꯟꯗ ꯇꯧꯔꯤꯁꯦ ꯂꯣꯏꯅ ꯏꯟꯇꯔꯅꯦꯠ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯑꯗꯣ ꯁꯤꯗꯩꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯁꯤ ꯊꯣꯡ ꯊꯤꯡꯖꯤꯟ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁꯁꯤ ꯇꯪꯈꯥꯏ ꯑꯃ ꯂꯣꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ 21st ꯁꯦꯟꯆꯨꯔꯤꯁꯤꯗ ꯑꯩꯈꯣই ꯗꯤꯖꯤꯇꯦꯜ ꯑꯦꯖꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯀꯨꯝꯕ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯣꯛꯄ ꯂꯥꯛꯀꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁꯇ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯑꯩ ꯀꯨꯏꯔꯦꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥꯁꯦ ꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞꯇ ꯈꯔ ꯎꯕꯁꯤ ꯅꯠꯇꯅ ꯈꯕꯔ ꯄꯥꯎꯗ ꯐꯣꯡꯕꯁꯦ ꯍꯥꯟꯅꯗꯤ ꯑꯩꯁꯤ ꯍꯨꯏꯌꯟ ꯂꯝꯄꯥꯛꯒꯤ ꯄꯥꯎ ꯁꯨꯝ ꯈꯔ ꯑꯩ ꯁꯨꯝ ꯀꯂꯝꯅꯤꯁ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯈꯔ ꯎꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯡ ꯍꯦꯛ ꯁꯤꯒꯤꯅꯦ ꯀꯩꯅꯣꯁꯦ ꯏꯟꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯁꯦ ꯃꯦ 3ꯗꯣ ꯑꯗꯨꯏ ꯃꯦ 4ꯗꯒꯤꯗꯤ ꯑꯗꯨꯝ ꯎ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯥꯔꯀꯥꯏꯚꯀꯗꯣ ꯑꯝꯇ ꯎ ꯐꯪꯗ꯭ꯔꯦ ꯄꯥ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯗꯤꯌꯥꯗ ꯁꯣꯛꯑꯦ ꯃꯁꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯁꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯁꯤ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯄꯥꯖꯕ ꯅꯩꯅꯖꯕ ꯑꯗꯒꯤ ꯏꯟꯇꯔꯚꯤꯌꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯑꯩꯈꯣꯏ ꯁ꯭ꯀꯣꯂꯔꯁꯤꯡꯁꯨ ꯑꯣꯖꯥꯁꯤꯡꯁꯨ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯉꯒ ꯒꯨꯒꯜ ꯆꯪꯉꯒ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯒꯨꯒꯜꯗ ꯀꯩꯗ ꯂꯣꯏ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯔꯤꯁꯔꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯇꯧꯕ ꯃꯌꯥꯝꯁꯤ ꯏꯅꯔꯤꯕꯅꯦꯕ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏ ꯊꯤꯡꯉꯕꯅꯦꯕ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯁꯟ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯂꯣꯏꯅ ꯀꯛ ꯇꯧꯔꯕ ꯊꯤꯡꯂꯕꯅꯦꯕꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯁꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯁꯤꯒꯤꯅꯦ ꯃꯤꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯈꯟꯕꯤꯔꯒ ꯑꯗꯩ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯈꯪꯕꯤꯔꯒ ꯑꯗꯩ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯈꯔ ꯑꯩꯈꯣꯏ ꯂꯥꯏꯛ ꯐꯦꯁꯕꯨꯛꯀꯨꯝꯕ ꯑꯗꯒꯤ ꯑꯇꯩ ꯃꯣꯏꯅ ꯊꯤꯡꯕ ꯌꯥꯕ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯊꯤꯡꯒꯦꯔꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯤꯃꯔ ꯑꯣꯏꯅ ꯁꯟꯗꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯁꯤꯡꯗꯣ ꯑꯗꯨ ꯊꯤꯡꯕꯤꯌꯣꯕ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠ ꯄꯨꯔꯥ ꯍꯦꯛꯇ ꯂꯣꯏꯅ ꯊꯤꯡꯕꯁꯤꯃꯗꯤ ꯇꯧꯕꯤꯒꯅꯣ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯗꯥꯏꯔꯦꯛ ꯂꯧꯊꯣꯛꯇꯨꯅ ꯂꯥꯞꯂꯕ ꯂꯝꯗꯝ ꯇꯥꯏꯋꯥꯟꯗꯒꯤ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯕꯤꯔꯝꯕ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯇꯥꯡꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ
Nasi kita tu balik TV ki news zera klog matang nasi lotion zera lotioning mang na haja budunia koi channel si adogi manak nakpa cable operators in the contact to bio koi channel si MCTV Manipur Cable TV GTV lek tang da channel number 991 amadi 975 ta pung migani masi da sutu na koi channel si Facebook Instagram so YouTube to pung migani mano na YouTube ta koi 24/7 koi channel si pung migani adom like to ba share to ba amdi subscribe to bu kauni at the same time notification bar changbi dana bell icon na mi dana koi kuta ke bezeri ba breaking news sing asi tabam sung yeng khudong chab lo view adom na se khoi da feedback amni session preview akhoi ki email address info@elitetv.in nataga WhatsApp number 9856236124 nataga 8415875251 da adom na feedback amni session preview ya gani adom na bibrak ba feedback amni session thabak ton thok na ba matam khudimakta ELITETV na sem sadna lejai haibu hom thamjaraga ngasi gidi kanina be thingni jeri pinibirasi Adom gari macha darkar oibibra Supna gi minute kuntra gi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmeiban amadi Sangai Pro khudong chaba si mangan biganu ngasi mag contact tobirau terms and condition apply